ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯤꯐ ꯒꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯗꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ yoga nꯠꯇ꯭ꯔꯒ advocacy-ꯒꯨꯝꯕ like fitness-ꯒꯤ ꯂꯝꯗꯁꯨ ꯈꯔ ꯍꯥꯡꯕꯗꯤ not only men ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯨ ꯑꯇꯩꯁꯨ ꯁꯤꯗ interest ꯂꯩꯕ ꯀꯥꯡꯕꯨꯗꯁꯨ ꯁꯤꯗ join ꯇꯧꯔꯒꯗꯤ ꯖꯤꯝꯒꯤ real ꯖꯤꯝꯒꯤ ꯀꯩꯅꯣꯗꯣ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯅ ꯈꯜꯂꯦ. So I wish all the best ꯃꯔꯝꯗꯤ LK Fitness Center ꯑꯗꯨꯒ gym lovers ꯑꯇꯩ ꯃꯌꯥꯝ ꯃꯣꯏ ꯃꯌꯥꯝꯁꯨ support ꯇꯧꯕꯤꯔꯒ ꯃꯁꯤꯒꯤ fitness center-ꯁꯤ successful ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯝꯖꯒꯦ.